ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯥꯂꯤꯀꯥ ꯀꯧꯕꯤ ꯏꯔꯨꯖꯅꯤꯡꯗꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯖꯕꯁꯤ ꯏꯔꯨꯖꯕ ꯑꯁꯤꯅꯤ꯫ ꯃꯥ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗꯗꯤ ꯍꯥꯏꯅ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯣꯏꯅ ꯌꯥꯎꯗꯕꯅꯤꯅ ꯃꯃꯥꯏꯈꯛ ꯀꯦꯔꯒ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯅ ꯂꯥꯛꯂ ꯃꯇꯝꯁꯤꯗꯗꯤ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤ ꯈꯟꯕꯗ ꯃꯥ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯋꯥꯛꯆꯤꯡꯒꯤ ꯎꯔꯤ ꯋꯥꯎꯔꯤꯕ ꯃꯔꯛꯇ ꯃꯥꯂꯤꯀꯥꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯍꯧ ꯉꯟꯕꯤ ꯃꯅꯦꯝ ꯂꯩꯈꯝꯅ ꯃꯃꯧꯕꯨ ꯌꯦꯡꯅ "ꯍꯩꯌꯦ ꯃꯧꯋꯥ, ꯉꯁꯤꯁꯤ ꯏꯕꯨꯡꯉꯣꯗꯨꯕꯨ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯅ ꯆꯠꯄꯗ ꯅꯪꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯥꯒꯠꯄ ꯇꯧꯒꯦ ꯍꯥꯏꯗꯦꯅꯦ꯫ ꯕꯦꯝꯃ, ꯅꯣꯏꯁꯤꯅꯅꯦ ꯅꯨꯄꯥꯁꯦ ꯊꯧꯑꯣꯏꯗꯕꯁꯤꯅꯕꯀꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯄꯨꯔꯣꯏꯕꯁꯤ ꯂꯥꯏꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯇꯧꯕ ꯂꯩꯔꯕꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯁꯥꯗꯦꯡꯂꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯅꯅꯦ ꯅꯤꯖꯔꯤꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯃꯁꯤꯗ ꯇꯨꯝꯅꯕꯇ ꯂꯥꯛꯅ ꯂꯩꯀꯣ ꯅꯣꯏꯁꯦ, ꯂꯩ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯝ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯄꯣꯛꯈꯠꯂꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ "ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤꯁꯤꯗ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯂꯣꯏ, ꯑꯍꯤꯡꯒ ꯇꯨꯝꯗꯈꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯦꯛ ꯍꯧꯗꯣꯛꯑꯗꯤꯅꯦ ꯏꯅꯦꯝꯅꯦꯅ ꯈꯪꯗꯅꯅꯦ ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯅꯤ ꯈꯪꯗ꯭ꯔꯤ, ꯅꯣꯡꯌꯥꯏꯗ ꯍꯧꯒꯠꯂ ꯍꯧꯗꯣꯛꯎꯔꯗꯤ." ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯝꯇꯨ ꯋꯥꯏꯁꯦꯡ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯔ ꯐꯥꯎꯕꯗ ꯃꯥꯂꯤꯀꯥꯒꯤ ꯃꯆꯦ ꯑꯍꯜ ꯂꯩꯃꯍꯜꯗꯨꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯅꯦꯝ ꯏꯕꯦꯝꯃ ꯌꯥꯍꯧ ꯉꯟꯕꯤꯅꯤ ꯇꯧꯔꯤꯁꯤꯅ, ꯃꯃꯧ ꯑꯍꯜ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯀꯥꯏꯗ꯭ꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯕ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯔꯣꯏꯗꯧꯔꯤ, ꯊꯕꯛ ꯁꯨꯗꯃꯤꯗꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ, ꯑꯗꯨꯒ ꯊꯕꯛꯁꯨ ꯃꯤ ꯈꯟꯗꯅꯅꯦ ꯑꯗꯨꯝ ꯆꯩ ꯊꯥꯡꯗꯨꯅ ꯇꯧꯍꯟꯗꯣꯏꯕ꯫ ꯊꯕꯛꯁꯨ ꯁꯨꯕ ꯁꯥꯖꯩꯁꯨ ꯆꯥꯕ ꯍꯥꯏꯗꯣ ꯇꯧꯔꯕꯅꯦ ꯑꯩꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯀꯥ ꯁꯥꯎꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯂꯩꯃꯍꯜꯁꯨ ꯃꯥꯒꯤ ꯏꯁꯧ ꯏꯔꯥꯡꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤꯅ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯇꯣꯛꯂꯒ "ꯑꯁꯤ ꯑꯉꯥꯡꯁꯤꯅꯦ, ꯃꯥꯅꯕꯨ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯕ ꯏꯁꯧ ꯏꯔꯥꯡꯗ ꯂꯣꯏꯔꯅꯤ꯫ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯃꯨꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯛꯂꯤꯅꯦ ꯍꯥꯏꯁꯦ ꯈꯟꯗꯦꯅꯦ ꯃꯥ, ꯈꯤꯇꯪ ꯇꯧꯕꯗ ꯃꯁꯤꯗ ꯃꯥꯅ ꯂꯣꯏ ꯇꯧꯔꯦꯅ." ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜꯁꯨ ꯐꯃꯨꯡꯗ ꯉꯨꯔꯨꯡ ꯉꯪꯗꯨꯅ ꯁꯨꯛꯇꯣꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯥꯂꯤꯀꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯆꯥꯏꯊꯅꯕ ꯃꯐꯤ ꯍꯣꯡꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯁꯥꯔꯤꯕ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯊꯦꯡꯂꯒ "ꯑꯁ, ꯏꯁꯤꯡꯁꯤꯗꯤ ꯈꯨꯏꯪ ꯑꯃꯅꯤꯅꯦ. ꯑꯁꯨꯛ ꯏꯪꯕ ꯏꯁꯤꯡꯁꯤꯗ ꯀꯩ ꯍꯅꯨꯕꯤ ꯆꯥꯕꯤꯗꯨꯅꯅꯦ ꯃꯁꯦ ꯏꯁꯤꯡ ꯂꯨꯡꯒꯦꯁꯨ ꯌꯥꯗꯦꯕ. ꯑꯁ, ꯑꯩꯗꯤ ꯄꯦꯜꯂꯕꯅꯦ. ꯏꯔꯨꯖꯕꯅꯒ ꯇꯟꯕꯅꯦ, ꯏꯁꯤꯡꯅꯒ ꯗꯣꯝ ꯏꯪꯕꯅꯦ. ꯇꯟꯕꯨ ꯇꯜꯂꯦꯗ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯤꯀꯥ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯩꯃꯍꯜꯗꯨ ꯑꯁꯨꯝ ꯍꯤꯞꯂꯒ ꯂꯩꯕꯗꯨ ꯋꯥꯔꯛꯇꯨꯅ ꯍꯀꯥꯝ ꯍꯥꯏꯐꯦꯠ ꯆꯜꯂꯒ "ꯀꯥꯟꯅꯗꯦ, ꯁꯨꯝ ꯍꯤꯞꯆꯜꯂꯒ ꯂꯩꯕꯁꯦ ꯋꯥꯔꯦ, ꯍꯧꯒꯠꯂꯒꯦ ꯑꯃꯨꯛ." ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯏꯁꯧ ꯁꯅꯥꯗꯨꯅꯅꯦ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯕ ꯖꯥꯠꯂ ꯃꯈꯣꯟ ꯃꯋꯥ ꯇꯥꯗ꯭ꯔꯤꯁꯤꯅ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯔꯨꯖꯕ ꯌꯥꯝꯅ ꯇꯟꯕꯅꯤ. ꯃꯗꯨ ꯁꯣꯏꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯨꯖꯗꯕꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯗꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯔꯧ ꯍꯟꯕꯒꯥꯇꯨ ꯀꯕꯛ ꯁꯥꯕꯛ ꯈꯣꯏꯔꯝꯂꯒ ꯑꯁꯣꯝꯗ ꯃꯥꯂꯤꯀꯥ ꯏꯔꯨꯖꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯥꯏꯗꯤ ꯆꯥꯏꯊꯅꯤꯡꯗ ꯐꯅꯦꯛ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯝꯃꯤ, ꯆꯥꯏꯊꯗꯕꯤ꯫ "ꯁꯨꯛ ꯏꯪꯉꯀꯥꯟꯁꯤꯗ ꯀꯅꯥ ꯆꯥꯏꯊꯕ ꯉꯝꯅꯤꯅ ꯁꯨꯃꯥꯏꯅ ꯈꯔꯁꯨ ꯇꯧꯗ꯭ꯔꯗꯤ ꯉꯝꯄꯣꯟꯇꯦꯗ ꯀꯅꯥꯅꯕꯨ." ꯑꯁꯤ ꯍꯥꯏꯅ ꯏꯔꯨꯗꯤ ꯂꯨꯖꯗꯅ ꯃꯥꯂꯤꯀꯥꯗꯨ ꯏꯔꯨꯖꯕ ꯁꯥꯗꯨꯅ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯁꯨꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯥꯅꯗꯤ ꯀꯅꯥꯝꯇ ꯎꯗꯕꯣꯏ ꯈꯜꯂꯤꯗꯨ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯍꯜꯅ ꯂꯣꯏꯅ ꯎꯔꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ "ꯀꯌꯥꯝꯇ ꯉꯝꯂꯤꯕ ꯑꯉꯥꯡꯗꯨꯅꯤ, ꯏꯔꯨꯖꯅꯤꯡꯗ꯭ꯔꯒ ꯏꯔꯨꯖꯕꯒꯁꯨ ꯁꯥꯁꯤꯟꯅꯗꯅ. ꯑꯁꯤꯅ ꯁꯣꯟꯅꯄꯨꯡꯗꯒ ꯃꯩꯔꯥ ꯂꯥꯡꯂꯕꯗꯤ ꯂꯣꯏꯔꯦꯗꯅ. ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯂꯥꯏꯗꯅ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯕ ꯁꯣꯏꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜ ꯌꯥꯝꯅ ꯊꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯤꯀꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯨꯗꯣꯛꯄ ꯂꯣꯏꯔꯒ
ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯃꯆꯦꯍꯜꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥꯗꯨ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ "ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯅꯥꯎ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯆꯦꯅ ꯍꯩꯕꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯄꯪꯕꯁꯤꯗꯨꯅ ꯃꯊꯤ ꯃꯀꯨꯝ ꯃꯈꯩꯅ ꯑꯩꯕꯨ ꯇꯧꯍꯟꯕ, ꯑꯗꯨꯒ ꯑꯐꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤꯅ ꯏꯆꯦꯅ ꯈꯟꯗꯅ ꯃꯁꯤꯕꯨ ꯑꯍꯜ ꯑꯣꯏꯕꯒꯤ ꯀꯔꯤ ꯂꯤꯆꯠꯅꯣ? ꯏꯅꯥꯎ ꯏꯕꯦꯝꯃ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗꯗꯤꯅꯦ ꯏꯔꯥꯡ ꯁꯍꯨꯝ ꯂꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯈꯤꯒꯦ, ꯑꯗꯨꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ" ꯍꯥꯏꯔꯒ ꯂꯩꯃꯍꯜꯗꯨ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯟꯒꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯁꯥꯎꯅ ꯑꯐꯕꯗ ꯈꯟꯊꯕ ꯇꯧꯗꯅ ꯃꯁꯦꯅ ꯂꯥꯏꯗ ꯀꯠꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕ ꯂꯩ ꯏꯁꯤꯡ ꯌꯥꯎꯕꯁꯤꯡ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯟꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯂꯩꯃꯍꯜꯗꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ? ꯍꯣ ꯅꯅꯥꯎꯅ ꯇꯧꯖꯔꯤꯕꯁꯦ ꯅꯅꯥꯎꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯖꯕꯅꯤꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯤꯁꯨ ꯅꯅꯥꯎꯅ ꯊꯥꯟꯖꯒꯦ ꯇꯧꯕ꯫ ꯀꯔꯤ ꯏꯔꯨꯖꯗꯕꯤ ꯅꯪꯅꯁꯨ? ꯀꯔꯤ ꯑꯩꯕꯨ ꯏꯔꯨꯖꯗꯕꯤ ꯀꯥꯏꯅ? ꯍꯣ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯍꯧꯖꯤꯛꯇ ꯆꯥꯏꯊꯔꯒ ꯀꯥꯔꯛꯏꯁꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕ ꯁꯥꯏꯗꯨꯕꯨ ꯏꯆꯦꯗꯤ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯄꯗ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯏꯔꯨꯖꯩ ꯈꯪꯗꯦ ꯏꯔꯨꯖꯗꯦ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯠꯇꯦ, ꯑꯗꯨꯒꯨꯝꯇ ꯂꯥꯏ ꯅꯆꯤꯟ ꯅꯌꯥꯗꯨꯕꯨ ꯁꯦꯡꯂꯝꯈꯤꯗ꯭ꯔꯣ? ꯑꯁ ꯁꯦꯡꯂꯝꯈꯤꯔꯣꯏꯗ꯫ ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯅꯤ ꯀꯥꯏꯅ ꯄꯤꯔꯣꯁꯤ ꯑꯩ ꯊꯥꯡꯒꯦ꯫ ꯆꯠꯊꯣꯛꯑꯦ ꯍꯥꯏꯕ꯫ ꯅꯪꯒꯨꯝꯕꯤ ꯏꯁꯤꯡ ꯆꯣꯠꯇꯅ ꯐꯅꯦꯛ ꯍꯣꯡꯕꯤ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ? ꯍꯥ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯃꯨꯡꯁꯦ ꯑꯋꯥꯅ ꯂꯣꯏꯅ ꯇꯥꯅꯕ ꯁꯤꯜꯂꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯗꯨ ꯑꯃꯨꯛꯁꯨ ꯃꯥꯂꯤꯀꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯣꯜꯂꯤꯛꯇꯨ ꯅꯝꯗꯅ ꯃꯨꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯥꯂꯤꯀꯥꯁꯨ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯈꯤꯇ ꯐꯥꯎꯕ ꯇꯨꯛꯊꯗꯅꯒ ꯂꯩꯄꯣꯟꯇꯦ꯫ ꯉꯝꯅꯕ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯀꯣꯟꯗꯨ ꯑꯗꯨꯃꯛ ꯌꯥꯜꯂꯒ "ꯀꯔꯤ? ꯏꯆꯦꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯅꯤꯡꯂꯗꯨꯅ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯅꯕ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯕꯗꯣ ꯇꯧꯕꯤꯔꯅꯨ꯫ ꯑꯩꯅ ꯂꯝꯇꯨ ꯂꯣꯏꯅ ꯇꯧꯕꯅꯤꯅ ꯂꯥꯏ ꯊꯥꯎꯃꯩꯁꯨ ꯑꯩꯅ ꯊꯥꯟꯒꯗꯕꯅꯤ꯫ ꯀꯔꯥꯏ ꯀꯣꯜꯂꯤꯛꯇꯨ ꯄꯤꯔꯛꯑꯣ꯫ ꯑꯩꯅ ꯊꯥꯟꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯈꯪꯗꯕꯤꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯈꯪꯗꯕ? ꯊꯕꯛꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯃꯅꯥꯅ ꯅꯪꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯄꯤꯔꯛꯑꯣ꯫ ꯄꯤꯔꯣꯏ ꯍꯥꯏꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯄꯤꯔꯛꯎꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯅꯤꯗꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯀꯣꯜꯂꯤꯛꯇꯨ ꯑꯃꯅ ꯄꯤꯌꯨ ꯑꯃꯅ ꯄꯤꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯗꯨꯅ ꯀꯣꯟꯗꯨ ꯃꯨꯟꯅꯕ ꯑꯃꯅꯁꯨ ꯍꯦꯟꯗ ꯑꯃꯅꯁꯨ ꯉꯝꯗ ꯑꯁꯨꯝ ꯇꯧꯕꯅ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯑꯅꯤꯃꯛ ꯑꯃꯠꯇ ꯉꯝꯅꯗ ꯀꯣꯟꯗꯨ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯕꯥꯛꯀꯤ ꯄꯨꯈꯝ ꯈꯨꯖꯥꯏ ꯑꯣꯏꯕꯅ ꯂꯣꯏꯅ ꯐꯣꯞ ꯐꯣꯞ ꯂꯥꯎꯅ ꯇꯥꯔꯒ ꯀꯥꯏꯔꯝꯃꯤ꯫ ꯂꯩꯃꯍꯜꯅ "ꯐꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯃꯠꯇ ꯊꯥꯟꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯍꯣꯅꯦ, ꯂꯥꯏꯅ ꯌꯥꯗꯕ ꯑꯩꯅ ꯋꯥꯅ ꯁꯨꯔꯒ ꯏꯆꯦꯅ ꯃꯅꯥ ꯂꯧꯒꯦ ꯍꯥꯏꯗꯨꯗꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯑꯝꯇ ꯌꯥꯗꯕ ꯇꯥꯕ꯫ ꯍꯣꯅꯦ, ꯅꯁꯥꯒꯤ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯗ ꯃꯔꯥꯜ ꯊꯥꯡꯖꯤꯟꯒꯅꯨ꯫ ꯏꯔꯨꯗꯤ ꯂꯨꯖꯗꯅ ꯂꯨꯖꯕ ꯁꯥꯕꯗꯣ ꯂꯥꯏꯅ ꯈꯪꯕꯗꯒꯤꯅꯤꯗꯤ ꯍꯥꯏꯗꯦꯅꯦ꯫ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯩꯅ ꯏꯔꯨꯖꯕ ꯂꯨꯖꯗꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯟꯅꯔꯤꯁꯤꯕꯣ? ꯄꯥꯟꯅꯗ ꯌꯥꯗꯕꯒꯤ ꯄꯥꯟꯅꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯑꯩꯁꯤꯕꯨ ꯏꯆꯦꯒꯤ ꯂꯣꯟꯅꯕꯤ ꯑꯣꯏꯅ ꯎꯕꯒꯤꯔꯣ ꯑꯩꯕꯨ ꯑꯁꯨꯛ ꯄꯥꯟꯅꯕꯤꯔꯤꯁꯤꯕꯣ? ꯍꯦꯉꯥꯛ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯉꯨ꯫ ꯑꯩꯅ ꯅꯪꯒꯤ ꯏꯔꯨꯖꯕ ꯄꯥꯟꯅꯔꯤꯕꯗꯨꯗꯤ ꯅꯪꯅ ꯆꯥꯏꯊꯗꯅ ꯆꯥꯏꯊꯕ ꯁꯥꯕꯗꯣ ꯌꯥꯝ ꯍꯩꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯀꯥꯏꯗ ꯑꯩꯅ ꯆꯥꯏꯊꯗꯅ ꯆꯥꯏꯊꯕ ꯁꯥꯔꯤꯕ? ꯍꯥ? ꯃꯐꯝꯗꯣ ꯌꯥꯝꯁꯨ ꯄꯨꯊꯣꯔꯛꯎ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨꯗꯤ ꯉꯁꯤꯗꯁꯨ ꯇꯧꯁꯤꯟꯅꯔꯤꯗꯨꯅꯤ ꯀꯩꯅꯣ꯫ ꯀꯥꯏꯗ ꯑꯩꯅ ꯇꯧꯁꯤꯟꯅꯔꯤꯕ? ꯍꯥ? ꯀꯥꯏꯗ ꯇꯧꯁꯤꯟꯅꯔꯤꯅꯣꯕ? ꯍꯣ ꯅꯪꯅ ꯃꯤ ꯎꯔꯔꯣꯏ ꯈꯟꯅ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯤ ꯎꯗ꯭ꯔꯦ ꯈꯟꯅ ꯍꯣꯡꯗꯣꯛꯈꯤꯕꯗꯣ ꯑꯩꯅ ꯎꯖꯍꯧꯔꯦ꯫ ꯃꯥꯂꯤꯀꯥꯁꯨ ꯃꯁꯦꯅ ꯎꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ "ꯑꯣꯅꯦ, ꯏꯆꯦꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕꯗꯣ ꯀꯅꯥꯝꯇ ꯊꯥꯖꯕꯤꯔꯣꯏꯌꯦ꯫ ꯍꯥꯏꯌꯣ ꯏꯕꯦꯝꯃ, ꯏꯔꯨꯖꯗꯅ ꯍꯩꯕꯤ ꯇꯩꯕꯤ ꯅꯃꯥꯏꯗꯨ ꯅꯥꯟꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯧ꯫ ꯏꯔꯨꯖꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛꯇꯅꯦ ꯇꯧꯒꯦ ꯈꯟꯒꯅꯣ꯫ ꯏꯃꯨꯡꯁꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯒꯅꯤ ꯈꯪꯉꯕ꯭ꯔꯣ? ꯍꯥꯏꯌꯣ꯫ ꯑꯩꯅ ꯇꯧꯅꯤꯡꯂꯒ ꯇꯧꯅꯤ, ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ꯫ ꯀꯨꯁꯤꯅꯤ ꯀꯨꯁꯤ꯫ ꯏꯆꯦꯅ ꯑꯁꯨꯛ ꯄꯥꯟꯅꯔꯤꯁꯤꯕꯨ ꯏꯆꯦꯕꯨ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯂꯣ? ꯃꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯁꯤ꯫ ꯍꯣ ꯑꯩꯗꯤ ꯍꯦꯟꯖꯤꯟꯗꯧꯔꯤ꯫ ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯣꯏꯗꯠꯄ ꯇꯥꯔꯦꯗꯅ꯫ ꯏꯆꯦꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯗꯤ ꯐꯨꯒ꯭ꯔꯤꯒ ꯍꯣꯠꯇꯅ ꯂꯩꯗꯧꯕꯩ ꯅꯤꯡꯂꯨꯔꯕꯣ? ꯍꯣꯠꯂꯤ ꯍꯣꯠꯇꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯐꯔꯦ ꯌꯦꯡꯅꯕ ꯇꯥꯔꯦ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯅꯤꯗꯨ ꯍꯦꯛꯇ ꯆꯣꯡꯁꯤꯟꯅꯔꯒ ꯃꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯈꯝꯁꯨ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯧ ꯑꯅꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯁꯥꯎꯅ "ꯍꯦ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯕꯗꯣ? ꯍꯥ? ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛꯂꯨꯕꯗ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯝꯂꯤ ꯃꯇꯧꯁꯤꯕꯨ? ꯍꯥ?" ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯃꯅꯦꯝꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯞ ꯂꯦꯞꯂꯒ "ꯏꯃꯥ, ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯁꯨꯔꯒ
ꯏꯆꯦꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯧꯒꯤ ꯇꯧꯔꯤꯕ ꯑꯋꯥꯕ ꯊꯕꯛꯅ ꯑꯩꯅ ꯂꯣꯏꯅ ꯁꯨꯔꯒ ꯃꯍꯩ ꯐꯪꯕ ꯊꯕꯛꯅ ꯏꯆꯦꯅ ꯁꯨꯒꯦ ꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯏꯔꯨꯖꯗꯅ ꯏꯔꯨꯖꯕ ꯁꯥꯔꯒ ꯂꯥꯏ ꯃꯥꯡꯊꯣꯛꯇꯧꯒꯤ ꯇꯧꯕꯗꯨꯗ ꯑꯩꯅ ꯊꯥꯟꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯏꯆꯦꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯒ ꯊꯥꯟꯒꯦ ꯇꯧꯔꯤꯕꯅꯤ ꯀꯔꯤ ꯑꯉꯥꯡ ꯅꯪꯗꯧꯅ ꯇꯧꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯍꯥ ꯅꯪ ꯇꯧꯕ ꯑꯣꯏꯔꯣꯕꯤ ꯅꯤꯡꯉꯨꯔꯕꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯈꯝ ꯃꯃꯧ ꯑꯅꯤꯅ ꯌꯦꯠꯅꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯥꯔꯦ ꯇꯣ ꯅꯈꯣꯏ ꯑꯅꯤꯃꯛꯅꯦ ꯆꯠꯂꯣ ꯌꯥꯔꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯃꯥꯂꯤꯀꯥꯅ ꯊꯕꯛꯁꯨ ꯑꯩꯅ ꯁꯨꯖꯕ ꯃꯤꯋꯥꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯥꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕꯨ ꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯀꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯍꯜꯁꯨ ꯃꯅꯦꯝꯗ ꯇꯞꯅ ꯏꯃꯥ ꯏꯅꯥꯎꯅ ꯌꯥꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯂꯩꯈꯝ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯀꯥꯏꯕ ꯀꯣꯜꯂꯤꯛꯇꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯣꯏꯅꯦ ꯊꯕꯛ ꯈꯔ ꯀꯛ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯑꯩꯒꯤ ꯍꯥꯏꯅ ꯂꯧꯇꯥꯅꯔꯤꯕꯅꯤꯅꯦ ꯐꯔꯦ ꯑꯁꯤ ꯈꯛ ꯇꯧꯕꯗ ꯅꯣꯏ ꯌꯥꯝ ꯋꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯝ ꯑꯀꯥꯏꯕ ꯀꯣꯜꯂꯤꯛꯇꯨ ꯈꯨꯟꯖꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯀꯣꯜꯂꯤꯛ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯂꯥꯏ ꯊꯥꯎꯃꯩꯗꯨ ꯊꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨ ꯑꯍꯜ ꯄꯥꯟꯗꯕ ꯌꯨꯝꯕꯥꯜ ꯑꯣꯏꯔꯕꯁꯨ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯃꯧꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯏꯪꯕ ꯋꯥꯛꯆꯤꯡꯒꯤ ꯎꯔꯤ ꯋꯥꯎꯔꯤ ꯃꯔꯛꯇꯨꯗ ꯉꯟꯇꯥ ꯏꯔꯨꯖꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ ꯁꯣꯝꯗ ꯂꯩꯈꯝꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯊꯥꯕꯜꯂꯩꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯊꯣꯡꯕꯒꯤ ꯃꯅꯝ ꯂꯥꯛꯄꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯊꯪꯅꯕꯒꯤ ꯏꯟꯁꯥꯡ ꯃꯅꯝ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯣꯝꯗ ꯑꯍꯤꯕ ꯋꯥꯅꯤꯅ ꯁꯟ ꯑꯉꯥꯎꯕꯗꯧꯅ ꯋꯥꯏꯅꯔꯤꯉꯩꯗ ꯁꯣꯝꯗ ꯊꯥꯕꯜꯂꯩ ꯍꯣꯏꯒꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯕꯨ ꯂꯣꯏꯈꯤꯗꯧꯔꯦꯅꯦ ꯀꯌꯥꯗ ꯈꯣꯡꯒꯨꯜ ꯇꯥꯈ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦꯁꯦ ꯃꯅꯦ ꯃꯀꯨ ꯑꯃ ꯂꯩꯗꯅ ꯍꯥꯏꯅ ꯇꯥꯛꯅꯕ ꯂꯩꯇꯦꯗꯨꯉꯥꯏ ꯃꯥꯅꯕꯨ ꯍꯦꯟꯅ ꯈꯣꯡꯒꯨꯜ ꯇꯥꯅ ꯂꯩꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯅ ꯋꯥꯏꯅꯔꯒ ꯑꯁꯣꯟꯕꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇꯅꯤ ꯇꯥꯗꯧꯔꯤꯕꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯄꯣꯊꯥꯅ ꯂꯩꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯈꯝꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯃꯧ ꯑꯅꯤꯗꯨꯗꯤ ꯄꯩꯊꯣꯛꯂꯒ ꯃꯅꯦꯝꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯗꯦ ꯍꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯇꯧꯗ ꯄꯩꯊꯣꯛꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯥꯂꯤꯀꯥꯒꯤ ꯅꯨꯄꯥ ꯏꯕꯣꯇꯣꯝꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯆꯥꯛꯃꯩ ꯐꯥꯎꯕ ꯊꯥꯒꯠꯇꯅ ꯂꯩꯔꯝꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯩ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯕꯣ ꯃꯥꯂꯤꯀꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯝꯇꯗ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯣꯏ ꯏꯃꯥꯅ ꯊꯣꯡꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯀꯔꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯅ ꯊꯣꯡꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯂꯩꯊꯣꯏꯅꯦꯕ ꯍꯣꯅꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦꯀꯣ ꯉꯁꯥꯏ ꯏꯃꯥꯅꯅꯦ ꯏꯆꯦꯒ ꯑꯩꯒ ꯈꯠꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯒ ꯉꯥꯡꯂꯛꯑꯗꯤ ꯍꯥꯏꯗꯅ ꯇꯧꯗꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯇꯧꯔꯁꯨ ꯉꯥꯡꯉꯤ ꯇꯧꯗ꯭ꯔꯁꯨ ꯉꯥꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯤꯀꯥꯅ ꯃꯆꯤꯟꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯉꯥꯡꯊꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯇꯣꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯉꯥꯡꯅꯕ ꯇꯟꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯇꯣꯝꯕ ꯇꯞꯅ ꯆꯐꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯖꯤ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯍꯥꯞꯂꯒ ꯇꯨꯃꯤꯟꯅ ꯆꯥꯈꯤꯔꯝꯃꯤ 이보tom바 싹도 싸부 로이라가 아무 마기 누피 따안나봐. 에이 누피 에이네 싸부 꼰실디 핑도라 고 두각시 파우부디 이마다 핑간 무파떼고 말리카수 마코이 까다기 건질 깔랍나 아두마 쿰락랍미. 오 호이 호이 에코이디 미나이니나 두카가 핑부세 까슈까이바 나떼. 마시기 누피시디바 꼬치 고랑도 똑똑니바 두미네 꼭 또부야바 타복시다. Asi haini ibotombasu tande mande tawduna thoglaklammi asomdana thabalegi nupa asawbadi magi nupina saksa pizaduna wakhal nungaina thabak subani haina thoraklammi asawba ibotombane isuk thana thoglakpadu ubada ibotomba kaidore isuk thana thoglakliba bo tada nanaw hoidi tada hoidongna laibak pha bhaidu oidridana aduna nanaw hoidi wakhali nungai bam khangda bhaidu oiri Kaidoragin, inauna, atu wakal nungai tana wahayriba. Tada hoigidi, tadana, tabing kansa to kotok to bulerabadi. Itay mo na, manggol oy na ba ni haydana, ngan na hugatana, mayra lang dana,
ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯇꯥꯗ ꯆꯥꯕ ꯅꯪꯅꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯔꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯒꯤ ꯏꯇꯩ ꯃꯒꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯅ ꯈꯠꯅꯗꯅ ꯆꯥꯛꯀ ꯊꯣꯡꯍꯧꯗ꯭ꯔꯤ ꯑꯆꯧꯕ ꯏꯕꯣꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯒꯠꯄ ꯋꯥ ꯍꯥꯏꯕꯗꯨꯗ ꯄꯨꯛꯅꯤꯡꯗꯗꯤ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨ ꯎꯠꯊꯣꯛꯇꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯄꯤ ꯃꯈꯣꯏꯗꯤꯅꯦ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯅꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯞꯅ ꯊꯦꯝꯂꯒ ꯏꯇꯩ ꯃꯈꯣꯏꯒꯁꯨ ꯈꯠꯅꯗꯅꯕ ꯋꯥꯍꯩ ꯍꯣꯏ ꯗꯥꯗꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯨ ꯌꯥꯝ ꯇꯝꯂꯨꯔꯁꯨ ꯎꯁꯤꯜꯂꯛꯑꯣꯏ ꯈꯟꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯈꯝꯗꯤ ꯃꯃꯧ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯎꯕ ꯐꯔꯒ ꯑꯃꯅ ꯀꯣꯛ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯖꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯅꯤꯗꯨ ꯃꯅꯦꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯑꯕꯣꯟ ꯀꯥꯕ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯂꯩꯈꯝ ꯎꯄꯥꯏ ꯂꯩꯇꯅ ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯈꯜꯂꯨꯕ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯛꯂꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯎꯀꯥꯏ ꯍꯦꯛꯇ ꯏꯗꯀꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯡꯒꯜꯁꯨ ꯍꯜꯂꯦ ꯑꯗꯨꯅ ꯏꯃꯧ ꯑꯅꯤꯒ ꯃꯥꯟꯅꯔꯒ ꯈꯠꯅꯔꯨꯕꯁꯨ ꯉꯝꯗꯧ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯧ ꯑꯅꯤꯅ ꯌꯥꯅꯕ ꯆꯠꯄ ꯇꯥꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯝ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯒꯠꯂꯝꯃꯤ ꯁꯣꯝꯗ ꯃꯅꯦꯝꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯂꯩꯃꯍꯜꯗꯨ ꯈꯔ ꯁꯥꯎꯔꯞꯅ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯉꯥꯛ ꯂꯩꯔꯒ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯉꯁꯥꯏꯗ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕꯤ ꯋꯥꯅꯤ ꯇꯧꯔꯁꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯧꯔꯤꯕ ꯃꯁꯤꯒꯤ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ ꯑꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯂꯤꯀꯥꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯏꯔꯨꯖꯕꯗꯨ ꯇꯟꯅ ꯃꯁꯥ ꯃꯎ ꯇꯛꯄ ꯂꯣꯏꯔꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯥꯏꯊꯕ ꯁꯥꯔꯒ ꯐꯅꯦꯛꯁꯦ ꯍꯦꯛꯇ ꯍꯣꯡꯉꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯐꯅꯦꯛ ꯍꯣꯡꯗꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝꯕ ꯂꯩꯈꯝꯅ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯊꯣꯛꯄ ꯀꯨꯝꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯧꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯅꯝꯕ ꯆꯨꯔꯅꯤꯅꯦ ꯏꯃꯥ ꯍꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯗ ꯎꯄꯥꯏ ꯂꯩꯇ ꯇꯤꯡꯉꯛ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯂꯩꯈꯝ ꯃꯃꯧ ꯅꯨꯄꯤꯅ ꯇꯤꯡꯉꯛ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯩꯁꯥꯔꯤꯉꯩꯗ ꯄꯪꯌꯥꯗ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯧꯗꯣ ꯇꯝꯕ ꯍꯧꯅꯗꯦ ꯂꯩꯁꯥꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝꯅꯅꯦ ꯑꯅꯝ ꯑꯍꯥ ꯆꯨꯒꯗꯕ ꯅꯁꯥꯗꯣ ꯁꯦꯡꯅ ꯆꯥꯏꯊꯗ꯭ꯔꯕꯗꯤ ꯏꯔꯨꯖꯕ ꯀꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯨꯄꯥꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛ ꯇꯧꯕꯗꯁꯨ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯃꯇꯨꯡ ꯇꯧꯖꯔꯣꯏꯒꯦ ꯅꯍꯥꯟꯈꯩ ꯑꯣꯏꯈ꯭ꯔꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯃꯅꯦꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨꯅ ꯑꯗꯨꯃꯛ ꯆꯥꯏꯊꯕ ꯇꯥꯔꯝꯃꯤ ꯂꯩꯈꯝꯁꯨ ꯃꯃꯧꯕ ꯑꯗꯨꯃꯛ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯥꯂꯤꯀꯥ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯃꯕꯨꯛꯅꯤꯡꯗ ꯃꯁꯤ ꯍꯅꯨꯕꯤꯁꯤꯁꯨ ꯁꯨꯝ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯒ ꯂꯩꯕ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯁꯨꯛ ꯏꯪꯕ ꯏꯁꯤꯡꯁꯤꯅ ꯆꯥꯏꯊꯕ ꯇꯥꯕꯅꯤꯅꯦ ꯊꯣꯛꯅꯥꯏ ꯇꯟꯈ꯭ꯔꯦꯗ ꯑꯩꯕꯨ ꯏꯪꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ ꯉꯁꯤꯗꯤ ꯆꯥꯏꯊꯕ ꯇꯥꯕꯅꯤꯅꯦ ꯑꯁꯤ ꯈꯟꯅ ꯃꯥꯂꯤꯀꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯥꯏꯊꯔꯝꯃꯤ ꯑꯁꯣꯝꯗ ꯂꯩꯃꯍꯜꯁꯨ ꯃꯥꯂꯤꯀꯥꯅ ꯏꯔꯨꯖꯔꯤꯗꯨ ꯆꯥꯏꯊꯕ꯭ꯔꯥ ꯆꯥꯏꯊꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯃꯅꯦꯝꯅ ꯅꯝꯗꯨꯅ ꯆꯥꯏꯊꯍꯟꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯏꯔꯨꯖꯔꯒ ꯆꯥꯏꯊꯕ ꯇꯟꯃꯤ ꯅꯨꯄꯤ ꯑꯃ ꯅꯝꯅ ꯆꯥꯏꯊꯍꯜꯂꯦꯗꯅ ꯌꯦꯡꯕꯕꯨ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁꯤ ꯈꯟꯅ ꯂꯩꯃꯍꯜꯗꯨ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ ꯅꯣꯛꯄꯗꯨ ꯃꯈꯨꯜ ꯊꯣꯛꯅ ꯅꯣꯛꯈꯤꯔꯝꯃꯤ ꯂꯩꯈꯝꯁꯨ ꯃꯃꯧ ꯑꯍꯜꯅ ꯅꯥꯔꯨꯝꯗ ꯅꯣꯛꯄꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯃꯧ ꯑꯍꯜ ꯅꯪꯗꯨꯗ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯃꯄꯥꯜ ꯊꯣꯛꯀꯦꯅ ꯀꯔꯤꯅꯣꯅꯦ ꯃꯄꯥꯜ ꯊꯣꯛꯐꯝꯗꯤ ꯑꯁꯣꯝ ꯃꯅꯤꯡꯗ ꯂꯩꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯄꯗ ꯉꯥꯎꯔꯦꯡ ꯐꯩꯔꯦꯡ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑ ꯃꯥꯜꯂꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯇꯍꯥ ꯃꯧ ꯑꯍꯜ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯂꯩꯃꯍꯜ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯃꯅꯦꯝꯅ ꯈꯥꯝꯂꯛꯄꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ
ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯔꯨꯖꯕꯗ ꯆꯥꯏꯊꯕ ꯇꯟꯗꯅ ꯆꯥꯏꯊꯗꯕꯤ ꯇꯣꯛꯄꯁꯤ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅꯦꯕ ꯂꯩꯃꯍꯜ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯏꯀꯥ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯗꯤ ꯋꯥꯈꯜꯗ ꯏꯆꯦꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯏꯔꯨꯖꯕꯗ ꯆꯥꯏꯊꯕꯤ ꯇꯟꯕꯤ ꯍꯥꯏꯗꯅ ꯆꯨꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ ꯅꯤꯡꯕꯅꯤ ꯃꯥꯗꯤ ꯑꯁꯦꯡꯕꯒꯤꯅ ꯂꯨꯖꯕꯁꯦ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯗꯗꯤ ꯑꯐꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯕꯁꯨ ꯃꯕꯨꯛꯇꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅ ꯊꯜꯂꯕ ꯖꯥꯠꯅꯤꯅꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯕ ꯈꯪꯗꯦꯅꯦ ꯃꯥꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯦꯞꯂꯤꯉꯩꯗꯨꯗ ꯂꯩꯈꯝꯅ ꯃꯃꯧ ꯑꯅꯤꯃꯛꯇ ꯁꯥꯎꯅ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯑꯃꯅ ꯈꯪꯂꯁꯨ ꯑꯃꯅ ꯈꯪꯂꯕꯁꯨ ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯁꯣꯏꯕꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯑꯣꯝꯁꯤꯜꯂꯒ ꯊꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯁꯣꯏꯕꯗꯣ ꯂꯣꯏꯅ ꯑꯐꯣꯡꯕ ꯑꯣꯜꯂꯤꯗꯅ ꯀꯔꯥꯏꯗ ꯂꯣꯠꯀꯅꯤ ꯑꯍꯜ ꯅꯪꯁꯨꯅꯤ ꯅꯪꯅ ꯍꯜ ꯁꯥꯔꯒ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯆꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯇꯣꯝꯕꯤ ꯅꯪꯁꯨꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯤ ꯇꯧꯏꯌꯦꯕꯨ ꯈꯖꯤꯛꯇꯗ ꯑꯃꯣꯠꯄ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯊꯕꯛꯁꯦ ꯇꯧꯏ ꯑꯁꯤ ꯍꯥꯏꯅ ꯂꯩꯈꯝ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯂꯩꯃꯍꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯀꯔꯤꯅꯨꯡꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯗꯤ ꯆꯥꯏꯊꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯒ ꯏꯪꯕꯒ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯪꯕꯗꯨ ꯈꯥꯡꯖꯤꯟꯕ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯅ ꯏꯃꯥ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦꯕ ꯏꯪꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯅꯈꯣꯏ ꯁꯤꯗꯤꯕ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯦ ꯆꯠꯂꯨ ꯌꯥꯔꯦ ꯃꯅꯦꯝꯅ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯕꯒ ꯃꯧ ꯑꯅꯤꯗꯨ ꯍꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯈꯝ ꯃꯃꯧ ꯑꯅꯤꯗꯨꯅ ꯃꯥꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯒ ꯑꯩꯒꯤ ꯃꯧ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯁꯤ ꯍꯥꯏꯅ ꯂꯩꯈꯝ ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯋꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯃꯧ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯧ ꯑꯅꯤꯗꯨ ꯃꯅꯦꯝꯕꯨ ꯀꯤꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯈꯠꯅ ꯆꯩꯅ ꯇꯧꯗ ꯃꯥꯒꯤ ꯃꯊꯧ ꯁꯠ ꯁꯠ ꯇꯧꯁꯤꯟꯅꯔꯝꯃꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯨꯅ ꯏꯪꯅ ꯂꯩꯕꯗꯨꯗ ꯂꯩꯈꯝꯗꯨ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯕꯗꯤ ꯋꯥꯈꯜꯁꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯤꯕꯁꯤꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯤ ꯈꯟꯅ ꯂꯩꯈꯝꯗꯤ ꯃꯃꯧ ꯑꯅꯤꯗꯨ ꯋꯥꯈꯜ ꯇꯥꯔꯕꯣꯏ ꯈꯟꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯪꯂꯥꯟꯒ ꯁꯥꯒꯠꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯗꯨ ꯃꯗꯨꯗꯤ ꯇꯥꯏꯌꯣꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯃꯧ ꯑꯅꯤꯗꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯃꯧ ꯑꯍꯜ ꯂꯩꯃꯍꯜ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯅ ꯑꯗꯨꯃꯛ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯂꯩꯈꯝ ꯃꯃꯧ ꯑꯍꯜꯅ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯉꯔꯥꯡꯗ ꯇꯨꯛ ꯋꯥꯈꯜ ꯇꯥꯕ ꯃꯇꯧꯗꯨꯗ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯔꯗꯧꯕꯣꯏ ꯅꯤꯡꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯉꯁꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯇꯦꯐꯝꯗ ꯇꯦꯔꯣ ꯅꯍꯥꯟꯐꯝꯗ ꯍꯜꯂꯨ ꯍꯥꯏꯕꯒꯨꯝ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯗꯨꯃꯛ ꯍꯟꯖꯤꯟꯈ꯭ꯔꯦꯅꯦ ꯑꯁꯤ ꯈꯟꯅ ꯂꯩꯈꯝ ꯎꯄꯥꯏ ꯂꯩꯇ ꯋꯥꯈꯜꯗꯣ ꯑꯗꯨꯃꯛ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝꯗꯅ ꯃꯥꯂꯤꯀꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯏꯔꯨꯖꯕ ꯆꯥꯏꯊꯕ ꯇꯟꯗꯨꯅ ꯆꯥꯏꯊꯕ ꯁꯥꯔꯒ ꯃꯐꯤ ꯍꯨꯝꯕꯗꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯏꯔꯨꯖꯕ ꯄꯥꯟꯅꯕ ꯂꯩꯃꯍꯜꯁꯨ ꯃꯅꯦꯝꯅ ꯉꯔꯥꯡ ꯃꯅꯥꯎꯅ ꯏꯔꯨꯖꯔꯤꯉꯩꯗ ꯐꯥꯈꯤꯕꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯩꯁꯨ ꯇꯧꯔꯝꯂꯔꯣꯏ ꯈꯟꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯊꯣꯛꯂꯤꯕꯅꯤ ꯃꯥꯂꯤꯀꯥ ꯐꯅꯦꯛ ꯐꯤꯔꯣꯜꯁꯨ ꯁꯨꯕ ꯂꯣꯏꯔꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛꯇꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯐꯦꯡꯕꯅꯤ ꯍꯥꯏꯅ ꯀꯨꯝꯂꯛꯂꯒ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯒ ꯁꯣꯅꯄꯨꯡꯒꯤ ꯃꯌꯥꯏꯗ ꯃꯩꯔꯥ ꯂꯥꯡꯅꯕ ꯀꯠꯂꯝꯃꯤ ꯋꯥꯈꯜꯗꯅ ꯆꯥꯏꯊꯗ꯭ꯔꯗꯤ ꯃꯥꯡꯉꯤ ꯑꯅꯝ ꯑꯍꯥꯁꯨꯅꯤ ꯀꯩꯅꯣ ꯑꯔꯥꯟꯕ ꯊꯥꯖꯅꯕꯤꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯌꯥꯝꯅ ꯇꯧꯅꯕꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕꯅꯤ ꯑꯁꯤ ꯈꯟꯅ ꯃꯥꯂꯤꯀꯥ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨ ꯐꯥꯎꯕ ꯃꯁꯤ ꯑꯍꯜꯗꯣ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯑꯐꯕ ꯁꯥꯗꯨꯅ ꯏꯆꯦ ꯏꯕꯦꯝ ꯋꯥꯈꯜ ꯇꯥꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯕꯣꯟ ꯀꯥꯗꯅ ꯇꯨꯝꯂꯤ ꯃꯥꯜꯂꯤꯅꯦ ꯑꯁꯤꯗꯗꯤ ꯏꯅꯦꯝ ꯏꯕꯦꯝ ꯑꯁꯤꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯄꯣꯟꯇꯦ ꯑꯩꯉꯣꯟꯗꯗꯤ ꯃꯣꯏꯅ ꯉꯝꯃꯤꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯏꯟꯁꯥꯡ ꯁꯦꯝꯂꯝꯃꯤ ꯑꯁꯣꯝꯗ ꯂꯩꯈꯝꯁꯨ ꯃꯅꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯔꯨꯔꯗꯤ ꯃꯅꯦꯝꯅ ꯄꯨꯟꯅ ꯆꯩꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗ ꯇꯨꯝꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯂꯤꯀꯥꯗꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯗꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯑꯗꯨ ꯊꯤꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯏꯪꯍꯜꯂꯝꯃꯤ
ꯏꯕꯣꯇꯣꯝꯕꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯆꯥꯛꯁꯥ ꯄꯤꯖꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯆꯧꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ? ꯏꯅꯥꯎ ꯏꯕꯣꯇꯣꯝꯕꯅ ꯊꯕꯛ ꯆꯠꯄꯁꯤꯗ ꯑꯁꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯎꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯉꯁꯤꯁꯤꯕꯨ ꯏꯕꯨꯡꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯎꯔꯒꯦꯅꯦ? ꯗꯥꯗꯥ, ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯎ ꯅꯨꯄꯤꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯅꯪꯅꯅꯕ ꯆꯥꯛꯆꯥ ꯊꯣꯡꯉꯤ ꯑꯗꯨꯒꯤꯅꯤꯗ꯫ ꯏꯍꯦ, ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯄꯥꯎꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯂꯝꯖꯥꯎꯗ ꯂꯥꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯊꯦꯡꯖꯤꯟꯗꯨꯅ ꯏꯕꯣꯇꯣꯝꯕꯗꯨ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯋꯥꯈꯜ ꯐꯥꯎ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯣꯛꯂꯒ ꯄꯨꯔꯛꯄꯗꯨꯗ ꯄꯥꯈꯠꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯆꯦꯟꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯀꯣꯟꯊꯣꯡꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯌꯨꯝꯁꯤꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗ꯭ꯔꯦꯗꯅ, ꯏꯃꯨꯡꯁꯤ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯅꯝ ꯑꯍꯥ ꯁꯨꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕꯗꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯏꯕꯣꯇꯣꯝꯕꯒꯤ ꯃꯆꯥꯗꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯂꯥꯛꯀꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯥꯏꯕꯗꯨ ꯂꯩꯈꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯥꯏ, ꯏꯆꯦ, ꯅꯆꯦꯅ ꯍꯥꯏꯗꯣꯔꯤꯕꯁꯤ ꯅꯈꯣꯏꯕꯨ ꯈꯠꯅ ꯆꯩꯅꯗꯕ ꯅꯠꯇꯦꯀꯣ? ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯅꯅꯕ ꯍꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝꯅ ꯈꯟꯕꯤꯌꯨ꯫ ꯏꯆꯦ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯗꯨ ꯍꯦꯛꯇ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ꯫ ꯏꯕꯥꯏ, ꯑꯇꯩ ꯅꯠꯇꯦꯗ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯃꯥꯡ ꯑꯁꯦꯡ ꯅꯥꯏꯗꯨꯅ ꯆꯠꯄ ꯌꯥꯎꯔꯤ, ꯑꯗꯨꯅ ꯑꯅꯝ ꯑꯍꯥ ꯂꯣꯏꯅ ꯁꯨꯅꯔꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯈꯝꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯩꯈꯝꯗꯤ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗ ꯃꯃꯧ ꯑꯅꯤꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯌꯥꯝ ꯇꯤꯟꯕꯗ ꯁꯥꯎꯕꯒꯤ ꯁꯛꯐꯝ ꯎꯠꯄ ꯌꯥꯗꯦ ꯈꯟꯅ ꯇꯞꯅ, ꯏꯕꯨꯡꯉꯣ, ꯏꯆꯥ ꯏꯃꯧꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯇꯧꯗꯅꯕ ꯏꯆꯦꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯐꯔꯤꯁꯦ, ꯑꯗꯨꯕꯨ ꯃꯊꯪ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯧꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯇꯧꯕꯤꯌꯨ꯫ ꯑꯣ, ꯍꯣꯏ, ꯑꯗꯨꯗꯤ ꯏꯆꯦ, ꯏꯕꯥꯏ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯗ ꯂꯩꯈꯝ ꯃꯇꯩ ꯃꯅꯥꯎꯅ ꯃꯆꯥꯒ ꯃꯃꯧꯒ ꯀꯧꯁꯤꯜꯂꯒ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯂꯩꯈꯝꯅ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯤꯇꯤ ꯆꯠꯇ ꯃꯤꯁꯛ ꯑꯗꯨꯗꯤꯅꯦ, ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯏꯃꯧ ꯑꯣꯏꯒꯦꯔꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯅꯤꯇꯤ ꯆꯠꯇ ꯃꯤꯗꯤ ꯂꯦꯝꯅ ꯊꯣꯛꯂꯔꯣꯏꯀꯣ, ꯆꯩꯔꯥꯛ ꯄꯤꯔꯗꯧꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅ ꯇꯥꯟꯅꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯥꯎꯕ ꯇꯥꯟꯊꯣꯔꯛꯀꯅꯤꯀꯣ, ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯈꯝ ꯃꯆꯥ ꯃꯧ ꯃꯌꯥꯝꯗ ꯁꯥꯎꯅ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯑꯗꯨꯛ ꯁꯥꯎꯕꯗꯨꯗ ꯃꯈꯣꯏ ꯑꯃꯠꯇ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯂꯤꯀꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯄꯗꯨꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯃꯍꯜꯁꯨ ꯑꯗꯨꯃꯉꯥꯏ ꯍꯥꯟꯅꯗꯤ ꯑꯍꯜ ꯁꯥꯔꯒ ꯃꯆꯥ ꯃꯅꯥꯎꯕꯨ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠ ꯇꯨꯝꯕ ꯆꯥꯕꯗ ꯇꯧꯔꯒꯗ ꯂꯩꯕꯗꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯤꯕꯗꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯨꯅ ꯆꯠꯄꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫